Mount Everest Pitribigi Quaidi Wang Chingdolni, Samudri Lemaidigi, Charana kilometer Nipan go point Nipan, Havidi, kilometer Mapanamuk Wang, Yamna Wang Bachinjaw Mani. High Bachinjaw si Matuan Yona Kana Vigidamakta, Pitribi Tongan Beleva Kaya Madigi, Pitribi Quaidi Fab facility Piduna, Chahi Tara Taramanga training Toro Matam Adukakta, Pitribi Quaidi Wang Bachinjaw Sigi, Matuan Yona Bakabangam Nay. Adu Telangana Hariba, Injagi district Machas the Lebi. Poorna Kobi Chahi Tarahum de Katangai, Sarkargi School Taminu Pima Chamana. Pitribi quite a wang but Chingdol si Matuan Yonaba Kagani Hari. Karigumba Chingdol Yobangam Zerabadi, Mount Everest Chingdon Yoribi, quite a Chahi Noribi Angang Habado, Poorna Wakadoribini. Adu Ching Kaba Matunda, Kongpam Mahek Shwe Krabadi, Asiba Hakchang Power, Chingkada Putarapanga Modoribini. Asiba Hakchang, Ching Matakta Adum Tamlam Doni. Lengchen Breximam, Mangang Pakana Tarm Oxeri. Ngasi mo mayam gidamakta anawa film ma pujarakli. Ngasi gi film asi 2014 na thokiba asyam wari ni. Ngasi pujarakliba film asi mamingdi Poorna Courage Has No Limit kawi. Poorna hairibe angang macha asina Mount Everest chingdol jongna kaba ngamkhibra natragana magi asiba hakchang ching mathakta adumak lehorabra haibado film asi ta pun yengminasi. Film si ahan mesinda samudra gi lemaidigi kilometer 9 hena wangba Mount Everest ki napom amada leiba game amu lei. Mafam ase unna thana kupsinduna leiba mafamni mafam se chingkaroi khara ten khanduna leiba su uri mafam ase aduki matik ingmu mafamni ingbuta tana oxygen gi chang su yamna nemi maramuduna oxygen cylinder hapana tragadi sor phawa ningthijana honba ngamde asuk ingkraba mafam sida akanba unbuba nongni nungsit amasu tawri mafam ase khwadi khudong thinga oiba mafam singi manungda amani aduna chingkaroi singna dead zone hairaga su khangnei Mafam asida masing tingam draba chingkaroi kayama chingdol jongnaba khonabada mathwai thakre aduna mafam ase dead zone hairaga khangnaribani ching asigi atopa napom madana chingdon da leiriba un sing adu ningkhairak avalanche thoki mathangi sindana TV reporter man hairi Mount Everest ki Nepalom thangba chingmai da avalanche thokiba aduna maram oiraga chingkaroi 33 sikre aduga chingkaba singi mateng pangba chatkiba sherpa kunthra amana thifam khangdana leiri Unningkhaiba weather ki fipam phattabana maram oiraga Mount Everest ki chingdol tamna chakkadubagi ayaba ngaidrun leiriba India macha anan amadi Poorna Mount Everest chingdol chananabagi ayaba phangani natragana phangloi khangdri mathangi sendana Telangana government gi revenue secretary na yamna sauna hari unningkhaiba maraksida angang nupi macha judi lok laihosu yamna kanna tawri hai fibam sida chingdol jangnaba karu joina kamdona permission pigani revenue secretary sigmaming Mina kawi Matang is the officer Alexander Nahari. Unningkhari ba Maike dudi Nepalom thangba chingmaidani. Aduba ekhoi ki chingkaro sina leiba dudi China rom thangba saitani. Aduba revenue secretary Minanadi madufana oiduna su permission piba ngamoi hari. Angang sing aduda karigumba fatanung da thoklagadi makhoi ba chingkaba ki permission piruba aingondu ina dasa tagani hari. Aduga amu makhoi ani gi matungda leliba Social Welfare Boarding School ki secretary Pravin Dahari. Angang singdo nangna maram oiraga chingkaba chatkibani fatanungda thoklagadi nangonda su dasa tani mathangi sindana Mount Everest ki chingthakta leiriba game adu ulai game manungda chingkaro singna masa ngamdidun leiribi Poorna da hidak ama kapiri nupa aduna Poorna gi phibam yenglaga hairi masa su nikpa horakle mild hypothermia gi phibam lakle haibadi ingbana heman khibana masa sagatpa ngamdre aduna Poorna di chingdol dungna chatpa yararoi chingkha da puthakina ba sem saro Poorna ga chingka minarpa ananna di hairi chingdol yodringi da kumtha khro haibadi Poorna na kaishu yara oi adugu siba changbagi wafam yokshilaklabanina Poorna makha da kumtha khinana ba sem saro hairi ten manungda na Poorna di manaton da habliba oxygen cylinder du da sor chaun khonduna yamna wana sor holi matang sida Poorna na angang oiringi gi wari ningsinglai Poorna mache Priya ga loinana school halakminaba matamda laikai gi purkhi da chongthaduna irupi sanai sor thingaga Ising da koina irupangam nanaba Priyana manawna pi Poorna da tambi ngahak leiragana achotpa phirol sing adu nungsa da kanghali aduan numidang waram matamdana machimanaw anima mayum yongnanaba amuk chingkarakhi Poorna di angang oiringi digi hona mapangal yamna kalli picture abasu mache digi hengatuna chalakhi Priyana di Poorna gi mapangal kan bisi uraga nangi naming se Poorna kawgadaba natte nangdi power girl kawgadabani haina laknari mathangi numitana Priya machimanaw school da wai sit lerami wai sitna Priya na advertisement poster ma thainarami poster du khungatlaga ngahak paringida oja ama sulakhi oja lakpa ubada Priya na hairi
wai sitpa loire akhoi ni class yawa yaradra oja aduna minungsi haitana yamna thina cherei nakhoi gi napana school gi fee thidriba phawba nakhoi ni class yawa yaroi mapanda wai sitlaga adum layu oja adugi wahai sing adu taruraga Priya di manakta leramba nunga makhulaga oja da thomge tawri Poorna na chensilaktuna adumana tawba yade haina khamli mathangi sindana Priya gi mapana mating thokpa makhai sauna hari emung da sisinanaba paisa phawba leitri aduga school gi paisa piyu kaina nangna school chakhragadi emung gi thabak singsi kanana tawhodori larik tamaga karibu kanaduno prime minister oidosu natte tamuranu yare Priya gi mapaga Poorna gi mapaga di machimanaw anima yamna lairaba emung ngaktani mapana ngangliba singse taruraga Priya na Poorna da nungsina puru haina kauraga hairi kaimta tarunu nakong amada taraga amada dum thadokho ado akhoi di larik tamjage habada larik leinaba paisa lekte puk thanda chaba phawa phangdri aduba sarkar gi welfare school ladi larik su lemna pi free da su larik tambi chak henjang su ahaw laphoi sangom yerum su pi hai Poorna na khumlei oi thokpa yaroi da school ni aduga maphamu leiba hauna de matang asida Priya na school dagi khulakpa poster adu ulaga hari poster asidadi free education haina chauna iri ado puru nangbu pokpadagi yerum chajaraba sarkar ki welfare school dadi nungti gi yerum pi hai Poorna na sukhumlei amuk phau cha khidri masi matungda na Priya na tapna nason pikna hari puru hayeng ayu mi kanamta hogatna dringeda yum thadu amaga chen khrasi aduga sarkar ki welfare school da oina larik tamurasi puru di iki kijari aduga maike amaromdana machi ga punna school su chaminna ningli mathangi ayuktana puru di mi kanamta hogatna dringeda emungdagi poyo macha amaga tuminna thorakhi Priya su hainarubu tawduna magi poyo mama ni puduna mayamdagi thorakhi wa amata hainaduna machimanaw anima makoi gi thongal tamna thorakhi adu thongal lantholamda matamda puru di mana luna tawjaba makoi hamengdo amuktang yengkhige haramaga chensinki Priya na di mi hogatnarakpan halani khara thuna charhaurasi lao hairi Priya na haibaga tawbaga ikhang khanguduna Priya gi mapa imungdagi thorai mapa ubada Priya di magi poyo mayamadu thadaramaga hanna yenglamdana chenkhre Priya gi mapa su machana pibu phagadubi koitan tanarakhi aduga machana pibu masam pairaga phuduna imungda pusilakhi Poorna di kari tawgadapnu tafam khangkide aduna murti amagumna chabyungna leptuna Priya da amuk yeng mapa da amuk yeng yamna kijana tuminna leptuna leikhi tanja sida Poorna gi mapa su imungdagi thorakle mayambana machan pi phuribadu yengtuna leiri wadi amata haide Priya gi mapa na di machan pi sele shabi fare imungdagi chen khrabadi lekai mamangda chopani kijabadagi machan pi Priya lukhongna basilami mathangi sena Priya gi lukhongbu namitni Priya gi mamana machan pi da kainana setkadaba ningthijaraba visual ama setpiri haunabi matung inna machan pi bu kebiri adubu Priya di isaw sauri mamai mamit pomthokli mana fana saujaduna su hauji oiriba phiba masidagidi nanthoktuna chenba yararoi haibasidi Priya masamaksu khangjai aduna maraibakta tamlamlabani khallagugum tuminna famli ngahak leragana Poorna su machegi lukhongbagini haidana machena pamjaba mithai khara puraga changlakhi adubu Priya na di manawna pida sauribani haidana nangna piba amata charoi nang ngairubadagi aigi dasa se taribani nang hondu omaga itomda yummasidagi chelamagadi dasa se taramoi haina taksi soli aduga thangnaba mikuptana manawna pi Poorna da hari nangi sumatam lakhini matam kharagi matungdadi nangbusu luhonglagi hairakani matam maduda nangunda amu mithai pijaba lake machegi wahai sing se taruraga piklebi Poorna di mathwai nungaijade matam punamakta mabu luna tobiba machena mangonda thina cherakpa machena mangonda waraukhibasida kari tawgadabano tawfam khangkhide Poorna luhongpamdagi mamai luktharaga matomda mungsuk mungjana na thorakhi ngahaki matungdana Priya gi borsu lakle Priya su luhongpamda mamana puthorakhi hauju phawa Priya di mamai mamit pomthokpa phatri isaw sauri angang oijaribi chahi sudribi Priya ga magi nupa oigadoriba amukta phawa masak khangnariba nupa aduga yaningda luhongki nupi singidi luhonglaba matungi punsiga luhongdringi punsiga aduki mati khenai punsi mahing ani sigi khenaba khangjadribi Poorna di machegi luhongphamda machegi nakanda family kari tawribano kari maramgi damakta tawribano khangdana ingaw na yengli mandoptagi laigi tharam loiraba matungdana mama mapana Priya bu thindoraki Priya gi mama na di machana pibu chena kolaga kapna bidai pidi Priya na di magi pensadaba warauba juna maram oiraga Poorna da kemta hairamdana chatkhige phaba khallure adubu chalamdai matam adudadi Poorna da karimta hairamdana chatpa ngamkhide aduna manawna pi Poorna da chena koli
ꯑꯗꯨꯒ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯛꯄ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜꯒꯤ ꯄꯣꯁꯇꯔ ꯑꯗꯨ ꯃꯅꯥꯎꯅꯨꯄꯤꯗ ꯂꯣꯟꯅ ꯄꯤꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯒꯤ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯄꯨꯔꯨ ꯍꯥꯏꯅ ꯀꯧꯔꯒ ꯍꯥꯏꯔꯤ, ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯣ, ꯑꯩꯒꯤ ꯗꯁꯥꯁꯦ ꯅꯪꯉꯣꯟꯗꯗꯤ ꯇꯥꯍꯟꯅꯤꯡꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯔꯅꯥꯒꯤ ꯁ꯭ꯀꯨꯜ ꯎꯠꯂꯛꯏ꯫ ꯉꯁꯤꯁꯨ ꯄꯨꯔꯅꯥ ꯃꯇꯣꯝꯗ ꯁ꯭ꯀꯨꯜ ꯋꯥꯏ ꯁꯤꯠꯂꯤ, ꯃꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯀ꯭ꯂꯥꯁ ꯌꯥꯎꯔꯤ꯫ ꯄꯨꯔꯅꯥꯗꯤ ꯃꯆꯦ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯇꯣꯝꯗ ꯃꯨꯡꯁꯨꯛ ꯃꯨꯡꯖꯥꯅꯅ ꯐꯝꯗꯨꯅ ꯃꯆꯦꯅ ꯄꯤꯔꯝꯕ ꯄꯣꯁꯇꯔ ꯑꯗꯨ ꯌꯦꯡꯂꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯊꯧ ꯎꯕꯗꯅ ꯃꯃꯥꯅ ꯃꯄꯥꯗ ꯍꯥꯏꯔꯤ, ꯅꯆꯥꯅꯨꯄꯤꯁꯦ ꯃꯨꯡꯁꯨꯛ ꯃꯨꯡꯖꯥꯅꯅ ꯐꯝꯂꯛꯂꯤꯕꯁꯦ ꯀꯨꯏꯔꯦ꯫ ꯃꯄꯥꯅꯗꯤ ꯁꯥꯎꯔꯤ, ꯄ꯭ꯔꯤꯌꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯃꯥ ꯂꯧꯗꯅ ꯏꯆꯥꯅꯨꯄꯤꯁꯤꯁꯨ ꯁ꯭ꯀꯨꯜꯗ ꯉꯥꯎ ꯂꯩꯔꯦ, ꯁ꯭ꯀꯨꯜꯗ ꯂꯥꯏꯆꯨ ꯂꯩꯔꯦ꯫ ꯃꯃꯥꯅ ꯈꯨꯝꯂꯛꯏ, ꯅꯆꯥꯅꯨꯄꯤꯗꯤ ꯅꯪꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯏꯟꯒꯅꯤ, ꯑꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯊꯕꯛ ꯇꯧ꯫ ꯅꯨꯃꯤꯠꯇꯣ ꯄꯨꯔꯅꯥꯗꯤ ꯑꯍꯤꯡ ꯇꯨꯝꯂꯝꯗꯦ, ꯃꯇꯣꯝꯗ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯅꯥꯒꯤ ꯃꯄꯥꯁꯨ ꯑꯍꯤꯡ ꯇꯨꯝꯈꯤꯗꯦ, ꯃꯆꯥꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯤ꯫ ꯄꯨꯔꯅꯥꯒꯤꯗꯤ ꯂꯨꯍꯣꯡꯕ ꯌꯥꯕꯒꯤ ꯆꯍꯤꯁꯨ ꯌꯧꯗ꯭ꯔꯤ, ꯑꯗꯨꯅ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯔꯀꯥꯔꯒꯤ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜ ꯎꯠꯂꯛꯏ꯫ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯀꯦꯝꯄꯁꯇ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯄꯨꯔꯅꯥꯁꯨ ꯃꯄꯥꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯑꯃ ꯄꯨꯔꯒ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯔꯅꯥꯗꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯍꯔꯥꯎꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤ ꯎꯕꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯅ ꯍꯥꯏꯔꯤ, ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯄꯩꯊꯣꯛꯑꯒ ꯂꯩꯔꯛꯂꯒ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯦ, ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯤꯔꯥ? ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯌꯧꯗ꯭ꯔꯤ, ꯑꯗꯨꯅ ꯆꯍꯤ ꯑꯃ ꯑꯅꯤꯗꯤ ꯉꯥꯏꯗꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯂꯨꯍꯣꯡꯅꯕ ꯄꯩꯁꯥꯁꯨ ꯂꯩꯇ꯭ꯔꯤ, ꯑꯗꯨꯅ ꯆꯍꯤ ꯑꯃ ꯑꯅꯤꯁꯤꯗꯤ ꯁ꯭ꯀꯨꯜꯁꯤꯗ ꯐ꯭ꯔꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯔꯣ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯔꯅꯥꯅ ꯁ꯭ꯀꯨꯜꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯦꯞꯄ ꯃꯇꯝꯗ ꯄ꯭ꯔꯤꯌꯥ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯑꯃꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄ꯭ꯔꯤꯌꯥꯅ ꯑꯆꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤ, ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒ ꯁꯍꯔꯒ ꯐꯥꯎꯅꯕ ꯑꯆꯧꯕ ꯁꯣꯔꯣꯛ ꯑꯃ ꯑꯩꯅ ꯁꯥꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯁꯤꯒ ꯁꯍꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯁꯝꯅꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯁꯦꯝꯒꯠꯂꯤꯕ ꯑꯆꯧꯕ ꯑꯄꯥꯛꯄ ꯁꯣꯔꯣꯛ ꯑꯗꯨꯗ ꯅꯨꯡꯇꯤꯒꯤ ꯀꯥꯔ ꯇꯣꯡꯂꯒ ꯑꯣꯐꯤꯁ ꯆꯠꯀꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯣꯠꯕꯨꯛꯇ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯌꯦꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯔꯅꯥꯁꯨ ꯅꯣꯠꯕꯨꯛ ꯑꯗꯨꯗ ꯆꯤꯡ ꯃꯊꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯦꯛꯂꯒ ꯍꯥꯏꯔꯤ, ꯅꯪꯅ ꯑꯣꯐꯤꯁ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯅꯉꯣꯟꯗ ꯕꯥꯏ ꯕꯥꯏ ꯇꯧꯗꯣꯏꯅꯤ꯫ ꯄ꯭ꯔꯤꯌꯥꯅ ꯈꯨꯝꯂꯛꯏ, ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯪꯁꯨ ꯂꯨꯍꯣꯡꯈ꯭ꯔꯅꯤ, ꯅꯪꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯔꯣꯏ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯀꯃꯥꯏꯅ ꯕꯥꯏ ꯕꯥꯏ ꯇꯧꯗꯣꯏꯕ? ꯃꯆꯦ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯔꯒ ꯄꯨꯔꯅꯥꯁꯨ ꯂꯨꯍꯣꯡꯂꯕꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯇꯣꯝꯗ ꯃꯨꯡꯁꯨꯛ ꯃꯨꯡꯖꯥꯅꯅ ꯂꯝꯄꯥꯛꯇ ꯐꯝꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯖꯤꯀꯦꯜ ꯑꯦꯖꯨꯀꯦꯁꯟꯒꯤ ꯑꯣꯖꯥꯅ ꯄꯨꯔꯅꯥ ꯀꯧꯔꯒ ꯍꯥꯏꯔꯛꯏ, ꯂꯝꯄꯥꯛꯇ ꯅꯇꯣꯝꯗ ꯐꯝꯃꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯕꯥꯗꯤ ꯁꯥꯟꯅꯔꯨ ꯂꯥꯛꯑꯣ꯫ ꯀꯕꯥꯗꯤ ꯁꯥꯟꯅꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯨꯔꯅꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯏ, ꯃꯁꯥꯁꯨ ꯏꯄꯥ ꯄꯥꯏ꯫ ꯑꯗꯨꯕꯨ ꯀꯕꯥꯗꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯆꯪꯗꯅ ꯄꯨꯔꯅꯥꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯨꯔꯅꯥ ꯐꯥꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯤꯃꯛꯅ ꯄꯤꯛꯆꯔꯕꯁꯨ ꯄꯨꯔꯅꯥ ꯃꯄꯥꯡꯒꯜ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯂꯤ꯫ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯄꯨꯔꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯦꯁ ꯍꯣꯜꯗ ꯆꯥꯛ ꯆꯥꯔꯨꯅꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ IPS ꯗꯥꯛꯇꯔ R.S. ꯄ꯭ꯔꯕꯤꯟ ꯀꯨꯃꯥꯔꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯊꯥꯔꯛꯈꯤ꯫ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯗ ꯄ꯭ꯔꯕꯤꯟꯅ ꯍꯥꯏꯔꯤ, ꯃꯥꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯍꯤꯔꯝꯗ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯄꯥꯝꯖꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯗꯤ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯦ, ꯑꯗꯨꯅ ꯁꯣꯊꯍꯧꯔꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯡꯗꯣꯛꯂꯤꯕ ꯁꯔꯀꯥꯔꯒꯤ ꯋꯦꯜꯐꯤꯌꯔ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜꯗ ꯃꯥꯕꯨ ꯗꯦꯄ꯭ꯌꯨꯇꯦꯁꯟ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯔꯧ꯫ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯃꯥꯅ ꯉꯝꯖꯕ ꯈꯔꯗꯪ ꯍꯣꯠꯅꯖꯔꯝꯒꯦ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯪꯅ ꯍꯥꯔꯕꯔꯗꯇꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯜꯂꯛꯏ, ꯑꯗꯨꯅ ꯅꯪꯒꯤ ꯄ꯭ꯔꯃꯣꯁꯟ ꯄꯤꯌꯨ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯔꯒ ꯀꯔꯤꯅꯣ ꯅꯪꯅ ꯄꯤꯔꯛꯂꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯕꯣ? ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝꯒꯤ ꯑꯍꯧꯕ ꯁꯔꯨꯛꯇ ꯌꯥꯎꯈꯤꯕ ꯔꯦꯚꯤꯅ꯭ꯌꯨ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯤ, ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯀꯗꯕ ꯃꯥꯅ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯑꯝꯃꯒ ꯑꯉꯥꯡ ꯁꯦꯟꯅꯔꯨꯒꯦ ꯍꯥꯏꯔꯤꯁꯤꯅ ꯀꯩꯒꯤꯅꯣ? ꯃꯇꯥꯡ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝꯅ ꯋꯥꯖꯅ ꯍꯪꯂꯛꯏ, ꯄ꯭ꯔꯕꯤꯟ, ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯕꯨ ꯅꯪꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯁꯤꯒ ꯆꯥꯟꯅꯒꯗ꯭ꯔꯅꯦ? ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯐꯤꯁꯔ ꯑꯂꯦꯛꯖꯦꯟꯗꯔꯅ ꯍꯥꯏꯔꯛꯏ, ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗꯗꯤ ꯑꯣꯖꯥꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯦ, ꯁꯔꯀꯥꯔꯅ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯄꯤꯔꯤꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯍꯥꯎꯏ ꯅꯠꯇ꯭ꯔꯒꯅ ꯍꯥꯎꯇꯦ, ꯍꯋꯥꯏ ꯃꯍꯤ ꯂꯥꯡꯏ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯃꯆꯥ ꯉꯥꯛꯇꯅꯤ, ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯅꯠꯇꯦ꯫ ꯄ꯭ꯔꯕꯤꯟꯅ ꯈꯨꯝꯂꯛꯏ, ꯁꯔꯀꯥꯔꯒꯤ ꯑꯣꯖꯥꯅ ꯁ꯭ꯀꯨꯜꯗ ꯊꯦꯡꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯑꯣꯏꯔꯔꯣꯏ ꯈꯟꯕꯒꯤꯅꯤ, ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯅꯤꯡꯕ ꯐꯥꯎꯗꯕꯒꯤꯅꯤ, ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯍꯦꯟꯖꯥꯡ ꯍꯥꯎꯇ꯭ꯔꯤꯕ, ꯍꯋꯥꯏ ꯃꯍꯤ ꯌꯥꯎꯗ꯭ꯔꯤꯕ ꯑꯗꯨꯁꯨ ꯁ꯭ꯀꯨꯜ ꯌꯦꯡꯁꯤꯜꯂꯤꯕ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯗ ꯆꯥꯛ ꯄꯤꯖꯔꯕꯁꯨ ꯌꯥꯏ, ꯄꯤꯖꯗ꯭ꯔꯕꯁꯨ ꯌꯥꯏ ꯈꯟꯕꯒꯤꯅꯤ꯫ ꯑꯉꯥꯡꯅ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯒꯦꯔꯥ ꯃꯈꯣꯏꯒꯤ ꯄꯤꯖꯐꯝ ꯊꯣꯛꯄ ꯄꯤꯖꯔꯤ ꯊꯣꯛꯅꯕ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯒꯤꯅꯤ꯫
aduna sarkargi school singda thengnariba problem sing asi apikpa problem amata natte Pravin harakliba wahai sing asida aranba amata yaudi achumba ngaktani haibase chief minister masamaksu khangi aduna wa makha taruduna yaningda Pravin gi application du accept tawki asomdana Poorna mamanabi singalunina mes hall punna chak chaminarami adubu mes hall chak chariba angang sing adudi maithong de isuk sukthai hingnabagi chadaba yadabagi chabadawna chaningda chari matang asida Poorna na chak chana mamanabi da hari chak sidi manam onthokna namthi mamanabi na hari ngasidi nangi ahanba numitnina manamdo haina kiroi khara leiragadi nangsu manamdo tapna hainarakani chak chaba matamda chakhom pikna hu aduna manam namthiba kharadi bhabani masigi matungdana Poorna su agang ategumna mamit mamai suktharaga chak maru amamam ani ni hu aga chari mathangdana Poorna na chakhomgi staff amada hangli sangom amata leitrabra staff aduna di khoidau shawning na khumlei kadai sangom amata leitre kona charo matang asida Poorna gi mamanabi amana staff aduda kijan hanglei Poorna gi machenadi akhoi gi school da angang sing lafoi sangom yerum numit khuding gi pi hai masibu chumbrane staff aduna lawhatlaga minung sileitana hari nangna hairi singdu nayumdu chajarakprane nayumda phau chaba phangdaba singdo sida kamai pijadoino nakhoi ne yam chaningagadi complain tawrucho toningba mafamda tawrucho makhoi na kari hairaki yengsi mathangi sendana school si boarding de leriba nupi macha angang sing adudi leibak mathakta phi macha mom tharaga ka chauba amada punna tumhalami adubu Poorna di mayamna tumna khrabasu tumthaba yaramde mache priyan school si maramda hairamba sing aduga school si de oramliba phiba masigadi ontokna khenakre mathangi numitana hana IPS oramba Pravin haujikti social welfare boarding school gi secretary una thabak puba hore ngasina Pravin gi ahanba join toba numitni Pravin gi personal assistant PA Nasrin hari yamna nungai taba paw ma lere sar Tarwai hariba district adu leba social welfare school dagi ngarang nupi macha ma chenthokre boarding dagi angang ma chenthoki bhaibasi yamna luba case ni khudong thiningai oba case ni adubu Pravin di masada pakhatpa amata uttana ingna tamna wakal munna khantharaga magi PA da hari Tarwai hariba mafam astai lap padinate aduna Tarwai da hana chatlaga yengmusi lambi chana Nasrin hari sarkar gi school sida angang mayam amadi larik tambalai adubu angang ayambadi mapung phana larik tamnade makoina chahi 12 trahumdu surapa matamda mama mapana angang sing adu boarding dagi lakthoki nupi macha uragana luhong thokpiki aduga angang nupa macha uragana mama mapagi matung induna makoibusu labukta thabak suhanli mathangi sindana Pravin magi staff singalunena Tarwai haiba khungang adu tamna lakpagi lambida angang nupi macha ama khatang lambi mataida matomda phamamliba adu urami angang nupi macha adu ubu matamda Nasrin hari sar boarding dagi chenthokiba nupi macha do asida phamlibi angang nupi macha sini mamingna Poorna kaubani mathangdana Pravin gari dagi kumtharaklaga Poorna gi manakta changlei aduga Poorna gi manakta famlaga nokmi maithong amaga loinana Poorna da ingna tapna wari saba horai phajaba wahai watana masagi masak maming takli Pravin na boarding dagi chenthoralibi angang aduda asabu machet amata phabu uttana nungsina hairi Poorna nang school da amu hana chatningdre yumda halani hairaga su karisu kaide nangi apambani adubu school aduda larik tamgani haina lakliba angang sing adugi amuktang khallaga yengu makhoi su nangi matau tamduna school dagi chenthoki hainaраklagadi kamai tawni Poorna na angang ojarabasu school tamningna tamba phanglattabagi awaba mase priyagi da sa uraklabani masamakta su thengnaraklabanina Pravin na harakliba wasing ase matomda munna wakhal khalli mathangi sendana Poorna Pravin amadi magi staff singalunena school da amu hana punna halakhi school gi principal aduna de Pravin na Poorna puraga halakpa sida harauri magi mathak thongba officer amane school da lakle haiba sida masad kiba ikoi koiba amasu phauri aduna principal na ikoi koina hanglei sargi di chanaba kayoina sinsiye chaba palakpada Poorna na uliba mawung muto adu ubuda Pravin harai angang singgidamakta mes hall da piriba singdo angang singa punna chaminage mathangi sindana Pravin principal ga lunana mes hall da lalami mes hall gi staff amana Pravin amadi principal gi chana naba puthori adubu principal nadi magi chara hemba numini madi kemta chararo hairi adubu Pravin na koini yingluba matamnadi mes hall da chak chariba angang singi mawung mata ururaga masada ichingchingnaba amadi pokhi aduna Pravin na chak chakhom achauba ama huklui adubu mes hall da angang singini haiduna piriba chak henjang sing asidi manam chenba mong model tadaba chak henjang ngaktani aduna chakhom amadagi hena hukpa ngamkhide principal di masi thokani khangbanina Pravin da yengba phau ngamdana mihul thawal isu sudaba makai ipa pakana mamai luktharaga phamli
Matang sida principal mess hall the piri chak henjang chasi yadribase kari maramgino haiba khanglakhi. Mathangi nimitana mess hall ki cheng hawai supply toribu nupado Pravin na kokhatlami. Adu angang da fattaba cheng hawai pi haibagi masada nungaitaba amatta phawdu makai supplier aduna Pravin da harai. Sir, aidi icham chamba supplier machani aduna sarkar na angang singidamakta chak henjang lainanaba pitharakliba paisado aigi khutta yoraktringeda officer kaya amana magi percentage longna horabani. Masigi chanabisidi ekoi khaktana tawbanate sarkar gi department khudimakta chatnabani. Supplier aduna musu maya higatna makha tarai sarde mess hall da pidi cha henjang nu ngarang charubadagi puk nungai tra haba paw matai sar gi damakta kari tawjarauge. Supplier aduna di hanagi matagum officer ta khara pija pithak tawraga yagani khalubani adubu Pravin di adugumba mi oramdre. Supplier adubu Pravin magi office tagi khudakta tanthokhi. Supplier aduna Pravin onkhatuna sawa wa khumba ngamjadrabasu Pravin da saure magi thabak tawmda penre habasidi mayek sengna ulamaga chatki. Sarkar na tarukpa afaba thabak singna mai paktribasi sarkar gi thabak tawnaba leiba miyoi sing aduna makhoi masel manaraga mayam gi fanaba tawbagi mahutpudi masa gi fanaba khanbagini. Maram aduna school asigi supplier staff amadi oja sing punna manaraga Pravin gi mayokta akanba kholaw lawri. Pravin tawrakliba anauba thabak tawong sing asida yaningde haiduna irang hori. Pravin gi thabak tawong sing yaningde khudakta gi fam thadokadabani haina mayam manaduna lawri. Irang sibu luchinglibna school gi supplier amadi senior oja singni. Senior oja aduna Pravin da hari mafam masinangi police station natte aduna oja singna kainoma soibagi damakta memo thaduna oja sing kokhatliba kaigino. Oja ekhoibu school hodringeda school da yorakadabani aduga school matam loidriba phaba yumda hanba yaroi hairiba sibu karamba makhalgi rule no. Oja ekhoi mayam sibu factory da thabak suba sinmi oina ururaba. Matung tarakpadasu asigumba rule chatnagadaba oiragadi atopa district singda leiriba oja masel manaraga masidagi hena kanba ihawa masodana torakani. Makhoi mayam manaraga akana ringsingdana Pravin da kihannaba khonari adubu Pravin nadi makhoi gi wasingse taraba matungda magi PA Nasrin da tapna hairi. Hauzik ihau toriba oja sing staff sing asigi maming lakhatlu aduga makhoi gi suspension order thokraba matungda anauba oja staff amadi supplier launanabagi damakta cover the advertisement amasu hapo. Masi tarubdana oja sing amadi supplier sing adudi shauri nangna officer ni haibagi damakta tawningbada tawba yaroi akhoi di kihallaga chatkadaba mi natte. Adubu Pravin haramba matung ina Nasrinna ihau hawribu oja sing adig maming ikatpa horakpa matamdadi oja mayam da tumin leinakre. Mathangi nimitana oja mayam school gi staff amadi supplier mayam punna Pravin gi office ta laklami. Senior oja na hairi oja mayam suspend tawbire school gi supplier busu tanthopire. Aduga cover dana anaubu oja launanabagi damakta advertisement amasu tolakle sarna ekhoi sibu phagi ni haina khanbiribra. Matang sida larik laisu khara watpa supplier adunadi sak ita takhana khudo misinglaga harai. Aini school sida supplier erlibasi chahi 15 helaklabani ngasi fawda kanamtana aigi thakta complaint tawraktri. Aduna ekhoi mayam manaraga nangi maramda chief minister da complaint tawani. Pravin na magi phone lokthoklaga chief minister da call tawrami. Chief minister na call hek parakpaga Pravin na supplier adu da hairi chief minister ni wari sanao. CM ga wari sanabdi ngamoidabani na ihau hawriba singdo amasu mayam gi mataw ubada Pravin na CM da ngahak leraga call tawjarake sar haramaga phone thamki. Phiba masi yoksilakpadadi makhoi mayam manaduna mangonda ki hallabasu chatlaroi habase khangle aduna amasu pakhatnare. Mayam maraktagi staff amana Pravin da sar ekhoi gi thabak lokthok piragadi ekhoi gi imung manung di kamdawni. Ekhoi gi tolob asina imung manung pujaribani ekhoi gi su amuktang khanthabiyu haina hajar'i. Ihau hawriba singadi muwong matong ngahak yenglaba matungda Pravin da harai. Fare adu oiragadi nakhoi strike tawringi matamda school laktaba nimit singadugi nakhoi gi tolob ti kakpira roige. Adu ngasidagidi angang singi development matungina oja amadi staff singi performance report semgani. Performance report phajadragadi matik chaba action lakani. Thabak tatkadabagi sarukpudi masagi mathau chapchana tawbana phai khannabadigi amasu kemta haidana Pravin hairiba du yarami. Mathangi nimitagidi chakhumda lafoi sangum yerumda natana angang singi chananaba biscuit kaya amasu purakle. Chakhumgi staff sing adunasu angang singi damakta makoina chaba yananaba thawai yauna thongli. School gi chokidar nasu ayuk khuding school kachin koya wai sitli angang singi sanapham lampaksu ningthijana semgat sagatpa hore. Ahong khra laklabanina hawjikti angang sing adu me solda chak chaba matamda hanagum tawdre harau mamanabi singa wari sanaduna ahawa chak henjang mabuk thana chaba phangjare. Oja singsu hanagum tawdre
angangsinggi class lawba matamda thawai yauna lawri aduga ojasing amadi staffsinggi khonlakliba mawong mato khudimakna Pravin masamakna yengsili masamak angangsinggi class da famduna ojana takliba khudimak tari ojasingna phaba kanararoi oiraroi khalamba mafamse Pravin gi miyeng makhada punghonglakhi adubu aphaba school lama oirakpa haibasi school lu nanba ojana larik pangtakta takpa asinadi oiba yaba natte satrasingna thawai yauna honaningba phawdragadi punamak arembani aduna Pravin school asida leriba angangsing amadi ojasingda mabukning thawgatnabagi Puning taugat ningai oiba wahai pareng kayama school gi lampakta leiba achauba blackboard aduda iri ishana isabu khwaidagi hanthabani hana khaliba wakhaldo aranba wakhalni imangda leiba khudong thiba thengnagaduriba awaba kiduna tunghanaduna chenpham thokte aikhoigi punsina hingliba makhaidi khonaba lepa phatte wahai pareng singasi icham chamba wahai pareng ojarabasu angang singnadi wahai pareng singasi thawai yauna pari Poorna su angang ategumna wahai pareng singasi thawai yauna pari wahai pareng singasi toina paraklabanina wahai pareng singasi arumba artha singado angang singna khangjadaba tarabasu makhoi wakhalondadi honaba lepa yade kiduna mai lerega chenpham thokte haiba achetpa wakhalol amagi mami angang singaduda taba horakhi mathangi sendana school suti thare suti gi mayimda chachararoi haiba angang singi oinadi school na tongan ba co curricular activity kaya amasili Poorna di mayimda chatkani haina potcha yomba haure aduga yam haraujana Priyada call tawri tha amagi suti thare aduna aidi yumda laani nangsu school sida punna tamnanaba nangisu emission form purakadoini Priyana haire suti tharasu nangdi yumda lakano suti manungda nangil hongnaba wari sananaba sinbalang haukrabani macheda hara wari saramba Poorna maithong maksinkhre matang sida Priyana haire aingonda chithi irakpadi lepkanu English ta oina irau nangsu hainaba aisu hainaba Poorna kari tawgadabunu khanpham khangkhide mayumda hankrabadi amuk han school asida halakpa makhatana larik tamba phangani natragna phangloi khangdre adu handakta inau nauna larik tambagi nungaiba mahau phanglakpada ngaijaribi Poorna nadi makhatana larik tamlingli luhongba pamdri kadomda chatkadabanu khangdana kangaunana leiringai tanja sida athapada oja amana lawbdu tarakhe rock climbing tamba chatkadaba angangsing bus ta kakatpa horo Poorna wakhal ahenba amamu khantharudana rock climbing tamba chatkadoriba satrasingna tongliba bus adu tamna chelakhi luhongba pamdabadagi mayum hanbagi mahut rock climbing tamba chatkadoriba bus adu tongkhalakhiba Poorna gi phireb asina mabu kadai phaba puba ngamgadori mathangi sindana rock climbing tamba laliba angangsing aduda nupa amana masagi masak takcharaga hairi nakhoigi rock climbing camp asigi instructor aini aigi ming Shekhar kawi Mount Everest hariba Prithivigi khwaidagi awangba chingjawdo madugi matun yawba phau karure masigi matungdana Shekharna makhoi mamangdu uriba nungdum achauba aduda makhut thillaga hairi nungdum achauba asigi maming Bongiri Rock kawi masina Asia gi khwaidagi wangba standing rock ni masigi matungdana ching kabada sijinagadaba technique tapna takpa horakhi mathangdana instructor na angang singda warming up tawhalami adubu Poorna di mayamna tawnariba thabak sida mathwai ichangchangde madi mamangda leriba nungdum Bongiri Rock aduda mitfam hongdaba makhai yengli chingdon na yengna Poorna mayam maraktagi tapna thorakhi aduga ching adugi atopa nakalamada ahal oirba nupa amasu nungdum adu karabdagi kumtharakpa thengnakhi ahal duna Poorna da nungdum se kaningbara hain ingi tarai Poorna na su mana amukta ukhidriba nungdum adu maton yongnaba kaningi hari Poorna gi matau ubada nupa aduna su karuro hain ingi tarai mathangi sindana Poorna di angang oibagi khangningba au ba tawningbagi wakhalol aduna chingdum aduda equipment amata yauduna matomda kaba horakhi adubu ngahak chingkaraklaba matungdadi Poorna su waraklei aduna sor thabet holaga makhada haipatang yengtharui angang matomdana equipment amata yauduna karaklibase phana yam wanglame mangonda chingkaruro hairamba chingkhada lehoba nupa adusu Poorna na yengtharakpa matamdadi leramdre matomda ngairambasida Poorna di kibada loikre aduna chingmai aduda masa tap napsilaga khonjen nikli magi mateng pangbiyu haina lawba horakhi atopa chingi napam amadagi mateng pangbiyu haina lawliba khonjel adu tabada Poorna gi mamanabi singadi Shekhar da hari khonjel asi Poorna gi mali mathangi sindana mayam sangdana Poorna thiba tholakhi set nanba chabyungba chingmai adugi fanayam wangbu mafam amada Poorna na matomda leramliba adu urakhi mikop asimakta Shekhar su chingda kakhalakhi chingkana Poorna da magina kandu leiriba crack adu da pairaga masado yalo haire masida natte sit nanba chingkaba matamda kamdonglo chingkagani
ꯃꯈꯨꯠꯅ ꯀꯔꯝꯕ ꯃꯐꯝꯗ ꯄꯥꯏꯒꯅꯤ ꯑꯗꯨꯒ ꯃꯈꯣꯡꯅ ꯀꯗꯥꯏꯗ ꯊꯝꯒꯅꯤ ꯍꯥꯏꯕꯗꯨ ꯁꯦꯈꯔꯅ ꯄꯨꯔꯅꯥꯗ ꯇꯞꯅ ꯇꯞꯅ ꯇꯥꯛꯄꯤꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅ ꯁꯦꯈꯔꯁꯨ ꯇꯞꯅ ꯇꯞꯅ ꯆꯤꯡ ꯀꯥꯔꯛꯄꯗꯒꯤ ꯄꯨꯔꯅꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯈꯤ ꯉꯁꯥꯏꯗꯒꯤ ꯆꯤꯡ ꯀꯥꯔꯛꯄ ꯃꯇꯣꯝꯗ ꯆꯤꯡꯃꯥꯏꯗ ꯅꯞꯁꯤꯜꯂꯒ ꯂꯩꯔꯛꯄꯗꯒꯤ ꯋꯥꯔꯕ ꯄꯨꯔꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯨꯗꯣꯡꯊꯤꯔꯣꯏꯗꯕ ꯅꯤꯡꯊꯤꯖꯅ ꯂꯦꯞꯄ ꯌꯥꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯅꯥꯕꯨ ꯄꯨꯕꯤꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯤꯡ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯏꯟꯁꯇ꯭ꯔꯛꯇꯔ ꯃꯌꯥꯝ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯕ ꯍꯧꯔꯛꯈꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯄꯨꯔꯅꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯕꯤꯕ ꯃꯥꯕꯨ ꯊꯥꯒꯠꯄꯤꯕ ꯃꯁꯛ ꯈꯪꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯔꯅꯥꯒꯤ ꯃꯊꯃꯣꯏꯗ ꯍꯥꯟꯅ ꯐꯥꯎꯈꯤꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯈꯤ ꯑꯁꯣꯝꯗꯅ ꯑꯣꯐꯤꯁꯔ ꯑꯂꯦꯛꯖꯦꯟꯗꯔꯒ ꯄ꯭ꯔꯕꯤꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯂꯦꯛꯖꯦꯟꯗꯔꯅ ꯍꯥꯏꯔꯤ ꯄ꯭ꯔꯕꯤꯟ ꯅꯪꯅ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯁꯦꯝꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯐꯕ ꯔꯤꯖꯜꯇꯤ ꯏꯎ ꯎꯗꯦ ꯄ꯭ꯔꯕꯤꯟꯅ ꯈꯨꯝꯂꯛꯏ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯔꯤꯅꯣꯚꯦꯁꯟ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯑꯂꯦꯛꯖꯦꯟꯗꯔꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯂꯩꯇꯕ ꯁ꯭ꯀꯨꯜꯁꯤꯡ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯍꯧꯔꯣ ꯍꯥꯏꯅ ꯑꯣꯔꯗꯔ ꯂꯥꯛꯂꯦ ꯄ꯭ꯔꯕꯤꯟꯅꯗꯤ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯍꯥꯏꯔꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯕꯁꯨ ꯂꯥꯏꯔꯤꯛ ꯇꯝꯖꯒꯅꯤ ꯍꯥꯏꯗꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤꯗꯤ ꯀꯝꯗꯧꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯁꯔꯀꯥꯔꯒꯤ ꯑꯣꯔꯗꯔ ꯄꯨꯔꯛꯂꯤꯕ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯃꯐꯝꯗꯁꯨ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯊꯣꯡ ꯂꯣꯟꯅꯅꯕ ꯑꯣꯔꯗꯔ ꯊꯣꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤꯗꯤ ꯀꯅꯥꯝꯇꯅ ꯈꯟꯅꯕꯤꯈꯤꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯕꯤꯟ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯁꯥꯇ꯭ꯔ ꯃꯁꯤꯡ ꯌꯥꯝꯗꯕ ꯁ꯭ꯀꯨꯜꯁꯤꯡ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯁ꯭ꯀꯨꯜꯗꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯄꯤꯊꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯕꯣꯏ ꯀꯣꯂꯣꯝꯁꯤꯡꯁꯨ ꯁꯥꯇ꯭ꯔꯅ ꯁꯤꯖꯤꯟꯅꯗ꯭ꯔꯕꯅꯤꯅ ꯐꯠꯇ ꯍꯥꯎꯗꯤꯒꯨꯝ ꯆꯤꯡꯊꯣꯛꯇꯨꯅ ꯊꯥꯡꯗꯣꯔꯛꯈꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯑꯉꯥꯡ ꯃꯁꯤꯡ ꯌꯥꯝꯍꯟꯒꯦ ꯃꯤꯅ ꯃꯁꯤꯡ ꯊꯥꯕꯤꯗ꯭ꯔꯕ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯃꯨꯛꯇꯪꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯃꯌꯥꯝꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯂꯥꯛꯈꯤꯕ ꯄ꯭ꯔꯕꯤꯟꯗꯤ ꯁꯔꯀꯥꯔꯒꯤ ꯑꯣꯔꯗꯔ ꯃꯇꯨꯡꯏꯟꯅ ꯁ꯭ꯀꯨꯜ ꯊꯣꯡ ꯂꯣꯟꯁꯤꯟꯕꯁꯤꯗ ꯃꯊ꯭ꯋꯥꯏ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯒꯤ ꯄꯥꯟꯗꯝ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯄꯨꯔꯅꯥꯒꯤ ꯃꯌꯨꯝꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯃꯤ ꯄꯨꯔꯅꯥꯒꯤ ꯄꯥꯕꯨꯡꯅꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯒꯠꯂꯒ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯕꯅꯤ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯋꯥ ꯍꯪꯒꯠꯅ ꯈꯨꯝꯖꯗꯕ ꯏꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤ ꯊꯥꯒꯠꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯔꯅꯥꯅ ꯃꯄꯥꯗ ꯀꯣꯜ ꯇꯧꯔꯛꯈꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗ ꯍꯪꯂꯤ ꯌꯨꯝꯗ ꯂꯥꯛꯄ ꯍꯧꯔꯕ ꯄꯨꯔꯅꯥꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯔꯣꯛ ꯀ꯭ꯂꯥꯏꯝꯕꯤꯡ ꯇꯝꯕ ꯆꯠꯂꯦ ꯆꯤꯡ ꯀꯥꯔꯤ ꯃꯄꯥꯅꯗꯤ ꯔꯣꯛ ꯀ꯭ꯂꯥꯏꯝꯕꯤꯡ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯛꯏ ꯂꯥꯏꯔꯤꯛ ꯇꯝꯃꯨꯆꯣ ꯍꯥꯏꯔꯒ ꯆꯤꯡ ꯀꯥ ꯂꯩꯔꯕ ꯅꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯗ ꯂꯥꯏꯔꯤꯛ ꯀꯥꯗꯤ ꯑꯃꯠꯇ ꯇꯝꯍꯟꯗꯕ꯭ꯔꯥ ꯄꯨꯔꯅꯥꯅ ꯍꯥꯏꯔꯤ ꯃꯁꯤꯁꯤ ꯁ꯭ꯀꯨꯜꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯑꯦꯛꯇꯤꯚꯤꯇꯤꯅꯤ ꯁ꯭ꯀꯨꯜꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛꯇ ꯁꯤꯟꯕꯤꯕꯅꯤ ꯄꯨꯔꯅꯥꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯁ꯭ꯀꯨꯜꯅ ꯁꯤꯟꯕ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯗꯨ ꯂꯣꯏꯔꯒ ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯒꯤ ꯃꯄꯥꯅꯗꯤ ꯄꯨꯔꯅꯥꯒꯤ ꯃꯄꯥꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯅꯆꯥꯅꯨꯄꯤꯗꯨ ꯄꯪꯊꯥꯗ ꯊꯥꯗꯣꯛꯏ ꯀꯩꯒꯤꯅꯣ ꯅꯆꯥꯅꯨꯄꯤꯗꯨ ꯈꯔ ꯆꯥꯎꯈꯠꯈ꯭ꯔꯕꯗꯤ ꯃꯥꯒꯤ ꯕꯣꯔ ꯐꯪꯂꯔꯣꯏ ꯄꯤꯛꯂꯤꯉꯩꯗ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯂꯨꯍꯣꯡꯊꯣꯛꯄꯤꯕꯅ ꯐꯅꯤ ꯑꯗꯨꯅ ꯅꯆꯥꯅꯨꯄꯤꯗꯨ ꯃꯊꯪ ꯁꯨꯇꯤ ꯊꯣꯔꯛꯄꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯍꯣꯡꯊꯣꯛꯅꯕ ꯇꯧꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯕꯤꯟ ꯃꯥꯒꯤ ꯁ꯭ꯇꯥꯐꯁꯤꯡꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯏꯟꯁꯄꯦꯛꯁꯟ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄꯔꯐꯣꯔꯃꯦꯟꯁ ꯀꯌꯥ ꯑꯃ ꯎꯠꯂꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯄ꯭ꯔꯕꯤꯟꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯪꯂꯤ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯉꯥꯡꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯦ ꯑꯉꯥꯡꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯂꯕꯁꯨ ꯑꯉꯥꯡ ꯑꯌꯥꯝꯕꯅꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯏꯔꯤꯛ ꯇꯝꯅꯗꯦ ꯀ꯭ꯂꯥꯁ ꯈꯔ ꯋꯥꯡꯈꯠꯂꯛꯄꯒ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯁ꯭ꯀꯨꯜꯗꯒꯤ ꯑꯉꯥꯡ ꯍꯦꯛꯇ ꯂꯧꯊꯣꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯁ꯭ꯀꯨꯜꯗꯒꯤ ꯑꯉꯥꯡ ꯂꯧꯊꯣꯛꯅꯤꯡꯗꯅꯕ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯅꯕ ꯁꯣꯂꯨꯁꯟ ꯑꯃꯗꯤ ꯊꯤꯗꯣꯛꯇꯕ ꯌꯥꯗꯦ ꯑꯣꯐꯤꯁꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯄꯥꯁ ꯍꯦꯛ ꯇꯧꯕꯒ ꯊꯕꯛ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯗ ꯅꯠꯇꯅ ꯃꯃꯥ ꯃꯄꯥꯁꯨ ꯋꯥꯈꯜ ꯍꯣꯡꯂꯛꯀꯅꯤ ꯑꯇꯣꯞꯄ ꯑꯣꯐꯤꯁꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯒꯤ ꯄꯥꯁ ꯇꯧꯔꯕ ꯃꯇꯝꯗ ꯔꯦꯜꯋꯦ SSCꯅꯆꯤꯡꯕ ꯑꯦꯛꯖꯥꯝ ꯀꯌꯥ ꯑꯃ ꯀ꯭ꯂꯤꯌꯔ ꯇꯧꯕ ꯉꯝꯖꯔꯒꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜꯗꯒꯤ ꯂꯧꯊꯣꯛꯑꯣꯏ ꯅꯁꯔꯤꯟꯅꯁꯨ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯛꯄꯗ ꯄꯩꯁꯥ ꯊꯣꯛꯄ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ ꯈꯪꯉꯒꯗꯤ ꯑꯉꯥꯡꯁꯤꯡꯗ ꯅꯠꯇꯅ ꯄꯦꯔꯦꯟꯁꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯅꯤꯡꯂꯣꯏ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯁꯖꯦꯁꯟ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯕꯤꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯈꯨꯡꯒꯪꯒꯤ ꯂꯧꯃꯤ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯈꯜꯗꯗꯤ ꯄꯩꯁꯥ ꯇꯥꯅꯕ ꯈꯛꯇꯪꯒꯤ ꯑꯣꯏꯅꯗꯤ ꯃꯆꯥꯁꯤꯡꯕꯨ ꯁ꯭ꯀꯨꯜꯗ ꯊꯝꯅꯤꯡꯂꯣꯏ ꯃꯆꯥꯁꯤꯡ ꯁ꯭ꯀꯨꯜꯗ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯍꯟꯒꯦ ꯍꯥꯏꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯗꯣꯛꯄ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯏ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯨꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯕꯤꯟꯅ ꯃꯥꯒꯤ PAꯗ ꯍꯪꯂꯛꯏ ꯍꯌꯦꯡꯒꯤ ꯃꯥꯒꯤ ꯀꯔꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯔꯤ ꯅꯁꯔꯤꯟꯅ ꯈꯨꯝꯂꯛꯏ ꯕꯣꯡꯒꯤꯔ ꯔꯣꯛꯇ ꯔꯣꯛ ꯀ꯭ꯂꯥꯏꯝꯕꯤꯡ ꯇꯝꯂꯤꯕ ꯑꯉꯥꯡꯁꯤꯡꯒ ꯁꯥꯔꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗꯤ ꯂꯩ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯣ ꯄ꯭ꯔꯕꯤꯟꯅ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯃꯃꯤꯡ ꯂꯩꯔꯕ ꯆꯤꯡꯀꯥꯔꯣꯏ ꯈꯔꯒꯤ ꯃꯔꯝꯗ ꯏꯟꯇꯔꯅꯦꯠꯇꯒꯤ ꯄꯥꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯕꯤꯟꯅ ꯔꯣꯛ ꯀ꯭ꯂꯥꯏꯝꯕꯤꯡ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯖꯨꯡꯀꯣ ꯇꯥꯕꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯐꯣꯇꯣ ꯎꯠꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯔꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡ
Mount Everest maton yongna kakibi Pitribi ihan hanbi nupidugi maming Jungko Tabe kawi. Jungko Tabe polokpadagi hauna masa soli sor phawa ningthijana khonba ngamde. Matamgi matung inna masu luhongki macha ani leiriba matungda masagi khona zamanna Pitribi ihan hanba oina Mount Everest ki chingdon yongna kakibi nupi ama oiki. Mathangi sindana Poorna macheda chithi iba matamda Pravin likiba Jungko Tabe gi wari iri. Mache Priyana mayum palabasu mache na larik tamningkiba officer oiningkiba manglan adu fangnanabo mache da su khona haningli. Mathangi sindana Shekhar gi luching makhada angang singi rock climbing training haure. Nahan kai mana takiba khudimuk sejinaduna angang singna awangba nungdum kaba khorakle. Shekhar na training piba matamda angang singda itattattan hairi ching kaba matamda aina first tare aina second tare haiba leite. Ching kaminariba ekhoi khudimuk punna mai pakpa natragana punna mai thiba oi. Aduna ching kaminariba singna amana amagi mateng pangba amana amagi damukta yengsindiba asina khwaidagi maru oi haiba wakhalon ama tambiri. Rock climbing tambala angang singdagi marakta Poorna amadi Anand makhoi anina khwaidagi hena hai. Poorna de angang oiringidagi hauna mapangan kanbanina mangondagi hena ahal oiriba Anand ga manana chatpa maga manana ching kaba ngami. Mathangi numitta Pravin su amuk hana training game adu laklami. Pravin na Shekhar da hanglai maya maraktagi ching kaba khwaidagi hairi se kanano. Shekhar na kumlai Poorna na heli aduga Anand ko nupa masu yauri masu hai. Pravin di Poorna na ihai hai haiba sida ngaklure. Tanja sida Shekhar na amu hanglai game si loiraba matungda angang singi kari plan leirige. Angang singse ningthijana training pibiragadi mai pakadaba angang yauri. Pravin di training game si school gi activity amu oina angang singi damakta khangjasanu haina sinkibani. Aduna makha taba plan di ilai leite. Matang sida Poorna mamanabi amaga Pravin gi manakta harau harau chensilaklaga makoina tamnakpa khodima Pravin da pau tamli. Pau tambal training game loiraba matungda akhoi gi khongup singse amuk hanna pitho amdoira natragana akhoi gi dum oidoira. Pravin na angang singidu nungsina yenglaga hairi nakhoi gi dum oijadoini. Masi tarubadana Poorna na yamna haraujana hairi khongup se leiragadi akhoi su Jungko Tabeigum Mount Everest maton yongna kaba yarani. Pravin di sarkar gi school da mama mapa da natana angang sina mapung phana larik tamningnaba anabu wakhalon ama kamdongna pokhangani haibagi wakhalda kangaungna duna leirakpani adubu Poorna gi wahai singsina anabu wakhalon ama piki. Mathangdana Pravin na angang singda hangli haujik toriba training game sidagi hena luba hena waba training game ama tawragadi kana kana lakani. Angang punamakna lakani haina makhut thangkalai. Pravin na amu hanglai adu weragadi sidagi hena wangba chingdondana un ngakta ngaiba chingduda kana kana kaningi. Handa amuksu angang punamakna kaningi haina makhut thangkalai. Shekhar na amu makha tarai. Tha mari manga leptana nungtigi training toraba matungda pung nipan ingkraba un ngaktana kupsinba ching kaba. Adusu ching kaba matamda keji kunlumba poyoma ama puraga kadoini. Aduga nongmadana chara amuktangdagi hena charoi. Shekhar na harak liba singse tarubada angang singidagi wakhalda akiba amadi pahaunari. Matang asida Pravin na amu hanglai asiguma mafam asida kana kana chatningi. Handa amukti angang 30 training toribadigi manungda subnagi angang 10 tang makhut thangkalai. Mathangi sindana Pravin na angang sina chachaningiba tamjaningliba si kamdongna chathangani haina wakhan khanba hokre. Mathangi sindana Pravin Officer Alexander amadi Revenue Secretary ga unarami. Mana angang singidamakta tawningliba khudimuk hairami. Officer ani dunasu Pravin na tawningliba singdo official oina formally puthoro hairi. Masigi matungdana Pravin ga Shekhar makhoini kok chungsinaduna makhatana angang singidamakta rock climbing mountaineering gi training tawnanaba proposal ama semli. Makhoi ani na tanaraga semba proposal aduna Shekhar na officer singi mamangda puthorai. Proposal adugi haigadab akupa war punamak haiba loiraba matungda Shekhar na hairi ekhoi gi angang singasi masada haithoi singthoiba amamam yauri ching kaba rock climbing asida thawaisu yamna yaujai. Mapalamdadi makhoi gi chahi matang si yorokpa matamda makhoi de awangba ching kana khrabani. Aduna ekhoi gi angang singasisu ningthijana training pibiragadi mapalam gi angang singa chang manana chatpa ngamlakani. Revenue Secretary na khumlai ching awangba kariba mapalam gi angang singadudi masamu phaba aphaba sinjak chaba ngaktani. Aduga ekhoi gi angang singasidi nongmuda chara ani phau suna chajadabani kamdona makhoi ga managani. Matang asidadi Pravin masamuk yauna Revenue Secretary da angang singidamakta hanjan haijari. Haujik phawa Revenue Secretary dunadi proposal asi yaningde thingduna thamki. Masifana oidunasu Pravin gi paktak matungina Shekhar na angang singda training pibadi leptri. Mathangi sindana Pravin amuk han officer singa unarami. Handa amukti Pravin na matamoi singna haijari.
mayamna asa thambidraba solaba angangsing asigidamagta makoina tawningliba asimatangdi mapung phana tawba ngamjanaba makoida chance amuktangdi pininge Pravin angangsingidamagta wajariba honaningliba singase officer singaduna su urami aduna officer Alexander na hari masigi makha tarakpadi chief minister yauna wari sanarasi adubu haujuk phawba revenue secretary wakhaldi hongba leitri Pravin gi proposal asida ipen pendri mathangi sindana officer Alexander amadi Pravin CM gi manakta laklami Alexander chief minister da sarkar gi school singda angangsing masing yamhanba amadi mapung phana mahai masing tamhannabagi damakta Pravin na idea ma puthora chief minister na hanglai kamdauba idea no Pravin na ingna tapna yamna confident lena khumlai Bongiri rock ta hauji angang kara rock climbing gi training tawri school gi activity ama oina training da yawriba angang sing sigi marakta thodok hendo na rock climbing da haithoi simtheba angang yawri aduna makoi da ningthina training pibirabadi expert mountaineering sodana maki orakani chief minister nanglai adu weragadi hauji training loriba angang singse atopa ching amada mu kahansi hairibra Pravin na khumlai atopa ching ama natte Mount Everest kahansi Mount Everest Pichibigi khwaidagi wangba chingni habadi khangnai adubu Mount Everest karugi habasidi akhanaba miyoi ama ani nathana kanamtana khanade aduna Mount Everest palakpa matamda chief minister di ngakpada loikre adubu Pravin amadi Alexander makhoi ani maithongda tariba confidence adu uruba matamda chief minister su Pravin na tarokliba proposal asida ayaba pirakhi mathangi sendana Poorna gi training loiraba matungda mayumda halaklami Priya su manawna pi unanaba mapamda laklami Poorna di mache lakpasida onthokna haraujari mana training chatlubada kablakhiba photo kayama mache da udli photo singadu ururaga Priya na Poorna gi damakta su onthokna chawthokjari matang sida photo yengna Priya na magi nakanda famliba Poorna gi mapada hairi nachana pina rock climbing competition da first tarakpagi lupa 5,000 phangi haidana paisa singasina Poorna luhongdoke khankinu chahi 5 di Poorna luhongba yadri mathangi sindana machim manaw ani na chak thongminarami matang sida Poorna na che ma lotholaga mache Priya da piri nangi su school da admission tongnaba cheni akhoi ni punna taminarasi matam amada achauba manglan asa kya thamnamba Priya ngasi de asa amata leitrabi miyoi amagumna Poorna na purakliba chi da hanna phawba yengkhidre Priya ningba kaiba sakpham amaga loina hairai aigiri tha 5 sujalae aduna kemta toba yararoi mache gi mungsu mungjanaba mataw sida Poorna na hanglai kaidoba yarage aduba Priya na di kaishu tawde haina khumlakhi ngahak leragana Poorna na envelope ama lokthoga Priya da pirami Priya na document sing adu parami document adudana Poorna Darjeeling mountaineering training camp ta chatnanabagi damakta khalle hari chithi se hek parobada ngasai makhe suktharaga leramba Priya harawbana hemankhibana maithong makala ma nokjari nokna Poorna da hairi nangi training mafam chatkadaba nimitti sumnagi nini khatangaire ngake ingon paw haidri kaigino Poorna di chachira chalosira khanjana na leramlibani aduna Poorna gi chamamnaba matawsi ururaga Priya na hairi yumda sum leiragadi tha amani gi manungda nangbu sodana makki luhonglage harakani training camp ta chalagadi jungko tabegum Mount Everest yoba ngamgani Poorna mache gi wahai sing se taruraga training camp chalage hairi mathangi ayuktana masa wai changdrabi Priya na hatu kaithena chelakhi kaithel hek yobaga PCO dagi call ma torami adu mayumdana Poorna gi mapa amadi mapa bungadi Poorna bu mamau oijage hana yengba lakliba nupa mayam gi miyoi sing adu wari sanari athuba matamda luhong thoknanaba tawsi haina mayam nokna wari sanari Priya gi mapa nadi nupa mayam gi miyoi sing aduna tasanu matagum mayam mamangda lenaraga Poorna gi mapa da hairi nachana pina paisa mayam ma purabanina luhongba sidi mayam dagi thodok hendana chauna dumdam da khongge hairani adu matang sida kaithen chalbi Priya samay mahalaki Priya na mayum hek yorokpaga Poorna su trek surama selaga mayum dagi thorai Poorna na selakliba dressing ase ubada ahal sing dingakpada loikre wa haifam tapam khangdana ingak ngakna lenaringai tanja sida makhoi gi mayum mamangda car ama thawjilaki car dagi nupa ma kumtharaga Poorna da hairi Darjeeling mountaineering camp ta chatnanabagi damakta Pravin sarna nangbu lawruchu haibadagi laklibani chatnanaba tawrasi Priya na ngamboi ngamdaboi chelaga call tawruriba adudi Pravin da call tawruba orame training camp sida yawnanabagi damakta Pravin na Poorna gi damakta akhanna gari tharaklibani mache na magi damakta honabiriba punama khangba Poorna nadi mache da nungsina yenglaga nokmi tawjari magi apambadi mache na honabadagi sodana makki phanglagani khanjari Poorna gi haraujaba mataw uraga Priya na amuke hena haraujari mapi ira chena manaw na pida bidai piri mathangi sindana rock climbing gi training makha chathanabagi damakta Shekhar na luchingaga
angang mayam ama puduna Darjeeling tamna lakhi mafam aduda leba army camp amagi manungda angang sing adugi training pinanaba sil langli mathangi namittagi angang singi training haure handa amuti ching kaba khaktagi training tawdre masamu kanbe hengatnaba stamina wangkhanaba awang ching lambida walking hangat handa chelhalli mayamdagi khwaidagi hena picture abasu Poornadi mayamdagi mamang thana cheli mayamga yengnarurabadi walking sienba matamda Poornadi iwa wabagi matau ude mathangi namit amadana unna thana kupsin ching kaba matamda sijinagadaba khusu khalai khongup amadi tongan tongama technique kayama Shekharna angang singda takpiri angang singnasu Shekharna takliba khujumak sijinaduna awang chingdon kaya kana nabu siam sari practice tawbasu lepte ching kabada sijinagadaba khusu khalai amadi technique khudima angang singna khangnarakpa hainarakpa matamuda Shekharna hairi nakoina tamlakliba sijinarakhiba technique khudimak sijinaraga mafam masida leiba kilometer 5 hena wangba renok hairiba chingdon adu yonanaba kagadoini ching asi aduki matik wangi aduga yamna sungamba chingni angamba sigi mathakta ching asigi ayamba sarukti matam punamakta unna kopsinduna talai kudong thininga oba ching ase kaba matamda nakhoi punna amato ina kagadabani punna ching kaminabanina aina heli mana heli haiba wafam amata lekte mayam punna kaminaragadi punna mai pakminaba natragana punna mak mai thiminaba mathangi sindana angang sing amadi instructor mayam ga loinana renok hairiba ching adu kana nabagidamagta chingkhongda mayam punna mak laklame Shekharna hairi mafam asidagi renok ke chingdol tamna kaba hogani nakhoi khakta natana instructor khudimaksu nakhoi gi natung induna lakani adubu ching kaba matamdadi ekhoina kemta takloi sumnatagi yengba tamak yengani angang singnasu makhoina chatkadaba lambi tawgadaba punamak gyan taraba matungda ching kana naba siam saba loire ching karamdai matamda Shekharna hairi ching kaba matamdadi khwaidagi heiba miyuemana mayamga mamang tharaga chatkani aduga khwaidagi haitoi singthoiba mapangal kanba amana mayamgi matungda lakadabani maramaduna Poornana mayamgi mamang tharaga lead taraga chatkani aduga mayamgi khwai matungdana ananna matung inarakani mathangi sindana Poornana luchingduna chingkaroi singadu renok ke chingdol yonanaba mayam punna chingkaminarakhe mathangi sindana angang singna unmarakta yamna wana chingkaraklaba matungda renok hairiba chingadi matondi yorakhe angang singna renok ke chingdol yona kaba ngambagi damakta army camp ta leriba commander na angang singi damakta function macha masili commander na hairi angang ojerbusu nakhoigi nathona nakhoigi haithoi singthoiba singdo Indian army ni ikai khomnaba utli nakhoi mayamna mai pakna chingdol yorubagi damakta athapa mafam amadagi nakhoibu unagani hana kanano malakli matang asida angang singi damakta yamna wana khona jakhiba Pravin nokmi ba maithong amaga lunena angang singi mamangda thorai nungsiba ba haina angang sing aduda nakhoibu nungairi bra haina hanglai angang singna su Pravin ubada manakta chinsinduna sar nungairi haina mana hainingba tamningba wari khudima Pravin da liri Pravin nasu angang singna liriba wari singado thawai yauna tari mathangi sindana Pravin commander amadi Shekhar makhoi ahumga punna Poorna amadi Ananga wari sanarami Pravin nairai Poorna Anand nakhoi anina mayam maraktagi khwaidagi best haibada oire miyoi kaya amana Mount Everest Prithivigi khwaidagi wangba chingni haibagi damakta Mount Everest kanari adubu nakhoi anina Mount Everest kage hairagadi kari maramgi damakta kagadoribano nakhoi anina Mount Everest kagadoribagi maramse Mount Everest masamaktagi hena chawba maram ama oigadabani commander na amu makha tarai Everest kari maramgi damakta kagadoribano haibasi maram nakhoi ani maraktagi kanana hana haigani ananna confident leina harai Sarkarna angang singi damakta social welfare boarding school ama hek hangdole khangakpaga aigi babana aibu khutakta school adu thilakhi lairik haibasi katana miyobigi punsi mahi maraiba lepangamgani haiki aduna handak Everest kagadoribasina aigi punsi aigi laibak lepkadoribani anangi pakhomsida officer singa dudi apenba fauri mathangdana Poornada amu magi maram hanglai aduba Poornadi angang oibanina kari maramgino Karigidamakta Everest kagadoribano haiba haifam khangkhide aduna tumenna mamai luktharaga laiki matang asida Shekhar nungsina hairi Poorna nangna hainingba singdo akiba amati yauduna hairo matang asida Poorna nasu official singaduda confident leni yenglaga hairi Sir kari maramgidamakta Everest kagadoribano haifam khangde adubu Mount Everest kana nabagi training asida aibudi yahanbiyu Pravin di Poorna gi matawsida nungsina yenglaga hairi fare Poorna ngasidagi hona Everest kana naba training asida nangsu yauro
ꯑꯗꯨꯕꯨ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯎꯟ ꯑꯦꯚꯔꯦꯁꯠ ꯀꯥꯅꯅꯕ ꯁꯦꯂꯦꯛꯁꯟ ꯇꯧꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯤ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯇꯤꯛ ꯆꯥꯅ ꯄꯤꯕ ꯉꯝꯒꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯕꯤꯟꯅ CMꯒꯤ ꯃꯃꯥꯡꯗ ꯄꯨꯔꯅꯥ ꯑꯃꯗꯤ ꯑꯅꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯇ꯭ꯔꯦꯅꯤꯡꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯄꯨꯊꯣꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯦꯚꯤꯅ꯭ꯌꯨ ꯁꯦꯀ꯭ꯔꯦꯇꯔꯤꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯑꯉꯥꯡ ꯑꯃꯅ ꯃꯥꯎꯟ ꯑꯦꯚꯔꯦꯁꯠ ꯀꯥꯕꯒꯤꯗꯃꯛꯇ ꯂꯨꯄꯥ ꯂꯥꯈ 63 ꯄꯤꯌꯨ ꯍꯥꯏꯔꯤꯁꯤꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ ꯑꯉꯥꯡ ꯑꯅꯤꯒꯤ ꯄꯨꯟꯁꯤꯜꯂꯒꯗꯤ ꯂꯨꯄꯥ ꯂꯥꯈ 67 ꯑꯣꯏꯔꯦ ꯄ꯭ꯔꯕꯤꯟꯅ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯗ ꯇꯦꯛꯁ ꯊꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯁꯨꯞꯅꯒꯤ ꯂꯨꯄꯥ ꯑꯃꯃꯝꯇ ꯈꯥꯏꯒꯠꯂꯒꯁꯨ ꯑꯉꯥꯡ ꯑꯅꯤꯅ ꯃꯥꯎꯟ ꯑꯦꯚꯔꯦꯁꯠ ꯀꯥꯕꯒꯤ ꯕꯖꯦꯠꯇꯤ ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯏ ꯔꯦꯚꯤꯅ꯭ꯌꯨ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯤꯅꯥꯅ ꯍꯥꯏꯔꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯕꯖꯦꯠꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯅ ꯁꯥꯏꯟ ꯇꯧꯒꯗꯣꯏꯅꯣ ꯑꯩ ꯁꯥꯏꯟ ꯇꯧꯕ ꯉꯝꯃꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯐꯤꯁꯔ ꯑꯂꯦꯛꯖꯦꯟꯗꯔꯅ ꯍꯥꯏꯔꯛꯏ ꯃꯤꯅꯥ ꯅꯉꯣꯟꯗꯒꯤ ꯕꯖꯦꯠ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯐꯪꯅꯅꯕ ꯀꯔꯤ ꯗꯔꯀꯥꯔ ꯇꯥꯔꯤꯒꯦ ꯃꯤꯅꯥꯅ ꯈꯨꯝꯂꯛꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯅ ꯑꯉꯥꯡ ꯑꯅꯤꯒꯤꯗꯃꯛꯇ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯂꯧꯈꯠꯄ ꯂꯣꯏꯔꯦ ꯍꯥꯏꯔꯒꯗꯤ ꯌꯥꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯋꯥ ꯇꯥꯔꯨꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯪꯂꯛꯏ ꯑꯉꯥꯡꯁꯤꯡꯅ ꯃꯥꯎꯟ ꯑꯦꯚꯔꯦꯁꯠ ꯀꯥꯒꯗꯧꯔꯤꯕꯁꯤ ꯃꯊꯪ ꯆꯍꯤꯗꯗꯤ ꯀꯥꯕ ꯌꯥꯗꯕ꯭ꯔꯥ ꯄ꯭ꯔꯕꯤꯟꯅ ꯈꯨꯝꯂꯛꯏ ꯃꯊꯪ ꯊꯤꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯊꯧꯅꯥ ꯍꯟꯈ꯭ꯔꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄ꯭ꯔꯕꯤꯟ ꯅꯪꯅꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯑꯆꯧꯕ ꯔꯤꯛꯁ ꯑꯃ ꯂꯧꯗꯨꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯐꯝ ꯑꯗꯨꯗ ꯏꯂꯥꯏ ꯂꯥꯏꯅ ꯊꯥꯗꯣꯔꯛꯀꯗ꯭ꯔꯥ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯕꯤꯟꯒꯤ ꯃꯌꯨꯝꯗ ꯑꯅꯟ ꯑꯃꯗꯤ ꯄꯨꯔꯅꯥꯒꯤ ꯃꯃꯥ ꯂꯥꯛꯂꯦ ꯄ꯭ꯔꯕꯤꯟꯅ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯥꯒꯗꯧꯔꯤꯕ ꯆꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯆꯤꯡꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯆꯤꯡꯗꯣꯜꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒꯗꯤ ꯑꯉꯥꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯥꯎꯕ ꯎꯕ ꯐꯪꯂꯣꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯆꯤꯡꯊꯛꯇ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯃꯕꯨꯛꯅꯤꯡꯗꯗꯤ ꯆꯤꯡꯅꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯏꯔꯤ ꯁꯍꯔꯒ ꯂꯣꯏꯅꯅ ꯆꯠꯀꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯅꯨꯡꯉꯥꯏꯖꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯃꯆꯥꯁꯤꯡꯅ ꯃꯥꯎꯟ ꯑꯦꯚꯔꯦꯁꯠ ꯀꯥꯔꯨꯅꯕ ꯍꯔꯥꯎ ꯄꯔꯃꯤꯁꯟ ꯄꯤꯔꯛꯈꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯄꯨꯔꯅꯥ ꯑꯃꯗꯤ ꯑꯅꯟ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯎꯟ ꯑꯦꯚꯔꯦꯁꯠ ꯀꯥꯅꯅꯕ ꯇ꯭ꯔꯦꯅꯤꯡ ꯑꯀꯟꯕ ꯍꯧꯈ꯭ꯔꯦ ꯍꯛꯆꯥꯡ ꯈꯛꯇꯪ ꯀꯟꯕꯅ ꯌꯥꯗꯦ ꯑꯗꯨꯅ ꯐꯤꯖꯤꯀꯦꯜ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯎꯟ ꯑꯦꯚꯔꯦꯁꯠ ꯀꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯀꯝꯗꯧꯅ ꯉꯥꯛꯊꯣꯛꯀꯅꯤ ꯀꯝꯗꯧꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕꯁꯤꯡꯗꯣ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏꯔꯤ ꯃꯥꯎꯟ ꯑꯦꯚꯔꯦꯁꯠ ꯀꯥꯔꯛꯄ ꯃꯇꯝꯗ ꯋꯥꯡꯈꯠꯂꯤꯕ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯍꯟꯊꯔꯛꯀꯅꯤ ꯑꯗꯨꯅ ꯁꯣꯔ ꯍꯣꯟꯕꯗ ꯑꯋꯥꯕ ꯑꯁꯨꯝ ꯍꯦꯜꯂꯛꯀꯅꯤ ꯁꯣꯔ ꯅꯤꯡꯊꯤꯅ ꯍꯣꯟꯗ꯭ꯔꯕꯅꯤꯅ ꯆꯤꯡ ꯀꯥꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥꯈꯜ ꯐꯥꯎꯕ ꯐꯖꯅ ꯈꯟꯕ ꯉꯝꯂꯛꯂꯣꯏ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯑꯌꯥꯝꯕ ꯆꯤꯡꯀꯥꯔꯣꯏꯁꯤꯡꯅ ꯃꯊ꯭ꯋꯥꯏ ꯊꯥꯅꯔꯤꯕ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯖꯔꯕꯁꯨ ꯏꯪꯕ ꯍꯦꯟꯃꯟꯕꯗꯒꯤ ꯆꯦꯛꯁꯤꯜꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯈꯣꯡ ꯈꯨꯠꯇ ꯐ꯭ꯔꯣꯁ ꯕꯥꯏꯠ ꯊꯣꯛꯇꯨꯅ ꯈꯣꯡ ꯈꯨꯠ ꯁꯣꯏꯅꯥꯏꯕ ꯐꯥꯎ ꯌꯥꯎꯅꯔꯤ ꯂꯥꯏꯕꯛ ꯊꯤꯔꯕꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯅꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅ ꯑꯉꯥꯡ ꯑꯅꯤꯃꯛꯀꯤ ꯐꯨꯜ ꯐꯤꯖꯤꯀꯦꯜ ꯆꯦꯛꯑꯞ ꯇꯧꯔꯝꯃꯤ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯏ ꯅꯠꯇ꯭ꯔꯒꯅ ꯇꯧꯗꯦ ꯈꯪꯂꯕ ꯃꯇꯨꯡ ꯑꯗꯨꯈꯛꯇꯨꯗ ꯃꯥꯎꯟ ꯑꯦꯚꯔꯦꯁꯠ ꯀꯥꯅꯅꯕꯒꯤ ꯁꯦꯂꯦꯛꯁꯟ ꯐꯪꯒꯗꯧꯔꯤꯕꯅꯤ ꯅꯣꯡꯃꯗꯤ ꯄꯨꯔꯅꯥꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯉꯩꯗ ꯃꯥꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯈꯔ ꯑꯃꯗꯤ ꯄꯨꯔꯅꯥ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯜꯂꯛꯈꯤ ꯄꯨꯔꯅꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯄ꯭ꯔꯤꯌꯥꯗꯤ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯃꯊꯛꯇ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯃꯤ ꯃꯆꯦꯒꯤ ꯃꯇꯧ ꯎꯔꯨꯕꯗ ꯄꯨꯔꯅꯥꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯃꯤꯡ ꯍꯟꯖꯟ ꯀꯧꯖꯩ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯗꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯄ꯭ꯔꯤꯌꯥꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯃꯃꯥꯗ ꯍꯪꯂꯤ ꯏꯆꯦꯁꯦ ꯀꯩꯗꯧꯈ꯭ꯔꯒꯦ ꯀꯧꯕꯒ ꯑꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯈꯔꯅ ꯗꯣꯛꯇꯔ ꯑꯃꯗ ꯄ꯭ꯔꯤꯌꯥꯒꯤ ꯐꯤꯕꯝ ꯍꯪꯂꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯄ꯭ꯔꯤꯌꯥ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯦ ꯑꯗꯨꯅ ꯃꯆꯥ ꯐꯥꯏꯕꯣꯛ ꯑꯅꯤ ꯃꯤꯔꯣꯜꯂꯛꯄ ꯃꯇꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥ ꯁꯣꯛꯆꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯅ ꯄ꯭ꯔꯤꯌꯥꯒꯤ ꯃꯆꯥ ꯐꯥꯏꯕꯣꯛ ꯑꯅꯤꯃꯛ ꯀꯟꯕ ꯉꯝꯈꯤꯗꯦ ꯁꯨꯞꯅꯇꯒꯤ ꯑꯃꯈꯛꯇꯪ ꯍꯤꯡꯍꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯃꯥꯁꯨ ꯍꯤꯡꯍꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯖꯣꯟꯗꯤꯁ ꯅꯥꯔꯦ ꯄꯨꯔꯅꯥꯗꯤ ꯃꯆꯦꯒꯤ ꯐꯤꯕꯝꯁꯤꯗ ꯌꯦꯡꯕ ꯉꯝꯖꯗ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯤ ꯄꯨꯔꯅꯥꯒꯤ ꯃꯇꯧ ꯎꯕꯗ ꯁꯦꯈꯔꯅ ꯄ꯭ꯔꯕꯤꯟꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯄꯨꯔꯅꯥꯒꯤ ꯃꯆꯦꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯍꯥꯏꯔꯝꯃꯤ ꯄꯨꯔꯅꯥꯅꯁꯨ ꯁꯦꯈꯔꯗꯒꯤ ꯐꯣꯟ ꯂꯧꯔꯒ ꯀꯞꯅ ꯄ꯭ꯔꯕꯤꯟꯗ ꯍꯥꯏꯖꯔꯤ ꯁꯥꯔ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯁꯥꯔꯅ ꯏꯆꯦꯒꯤ ꯃꯊ꯭ꯋꯥꯏꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯄ꯭ꯔꯕꯤꯟꯅ ꯈꯨꯝꯂꯛꯏ ꯑꯆꯧꯕ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯗꯣꯛꯇꯔ ꯑꯃꯒ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯒ ꯊꯥꯔꯛꯀꯦ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯕꯤ ꯄ꯭ꯔꯤꯌꯥꯁꯨ ꯒ꯭ꯌꯥꯟ ꯍꯥꯏꯐꯦꯠ ꯂꯥꯛꯈꯤ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯄꯨꯔꯅꯥ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄ꯭ꯔꯤꯌꯥꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯂꯩꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯅꯣꯛꯃꯤ ꯃꯅꯥꯎꯅꯨꯄꯤꯗ ꯄꯨꯔꯨ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯈꯤ ꯄ꯭ꯔꯤꯌꯥꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯄꯨꯔꯨ ꯍꯥꯏꯅ ꯀꯧꯔꯝꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯑꯣꯏꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯤꯌꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯃꯃꯥ ꯃꯄꯥꯅ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯤ ꯄꯨꯔꯅꯥꯗꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯍꯦꯛ ꯂꯥꯎꯅ ꯀꯞꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯕꯤꯟ ꯃꯁꯥꯃꯛ ꯄꯨꯔꯅꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ
macha kainabagi awaba nanglaba imung asida makhoigi awabada saruk yabiri aduga Poorna di machena thalamba angang ado pamlaga family hanadi Pravin uba khudingi harau harau sar haina chensinjabani adubu ngasidi angawbi amagumna tuminna family Pravin su Poorna da fauriba nungaitaba awaba singsi khara makhaidi khangi aduna Poorna gi manakta changsinduna tuminna family Poorna gi awaba da saruk yari matam kharagi matungdana Anand amadi Poorna makhoi animaki training amo makha chathare adubu Poorna di hanagi Poorna oidre ching kabada chekshindre mathwa yaudre magi honglakliba matau sida sekharna di chekshinde haduna amukka sungangbiri Poorna di hauju phawa Priya kawa ngamdri aduna machi ningsingduna higik launa kapli Mount Everest kagadaba matam kushilaktraba sida Poorna gi honglakliba mu matau ching kabada mathwa yaurakdaba matau sida magi wari sananaba Pravin sulaklami Poorna na ningamdana hairi sir aigi mahutta Priya oina school sida tamnamgadabani aigondagidi Priya na khudimakta haiba henbani adubu aina maram oiraga Priya di lairik tamba fangkhidre masimakna Priya laikhidabani Priya laitrabani na haujikti aina honariba khudimak artha laitre kari maramgidamakta kanagidamakta honagadoribano haina isa itomda wahang kaya ama hangjari Pravin di asawa amatta yaudana Poorna da ingna hairi nangna Everest kaba natragana kadaba haibasidi nangi phirebni aikoina ahalni haidana nangonda si taw natragana tawgunu hairoi adubu phireb ama lawdringidadi hana wakhal munna khantharaga lawgadabani Poorna na mabuning nungsina khumlai sarna engonda thajabiriba singdo hemalle aidi sakti lebi power girl nate Pravin na nungsina Poorna da yenglaga harai nangi thamoi kaire ningamdaba leire haiduna su nangi tawbangamagi sakti dudi mangkhiba nate haujiksuna sada leiri hauju phaba Poorna di wakhal hongba leite punamak thadoklamlage haina lepkhre Poorna gi matau sida Pravin su wa makha taba ngamkhidre matangi sindana Poorna magi equipment furit pirol khudima amukhan office ta pisinba lakhi training manungda mangonda issue tokhiba khudima pikthoklamlaba matungda Poorna mayum hankhige tarami matang sida counter da leriba nupaduna Poorna da chithi ma pirai matam kharagi mamangda chithi se nangi mingda lakpani aidi nangonda piba kawre Poorna su chithi do lawraga hanna phawa yinglamdana adum chatkre mathangi sindana chief minister amadi atai official singna makhoigi sarkar gi school dagi su angang ama Mount Everest kagani haina lauthokli anana ching kaba chatrengida mabu mayam mamangda masak taktuna stage mathakta kauthokli chief minister na su asa amagaluna na hai nangi namingsi akhoigi itihas ta lehorani haina Anand gi mabuning thogat piri Anand nadi mathwai nungaitana khumlai ching kaba se engondagidi Poorna na haibe henbani masu punna sapminaragadi amuk hena nungaigadabani matang sida chief minister na Pravin danglai kaidore Poorna di selection fangdraba wahang asigi paukhom Pravin gi mafamda su laikide mathangi sindana Poorna mayum hannabagidamakta bus amada kakhalakle bus sanaba matam ngairingeda office ki counter dagi pirakhi chithi du lokhthoklami chithi du Priya na hingligi matamda masangam nangamda irakhi chithi orami chithi sida Priya na manauna pida nungsina kauraga hairi puru nongma ekhoini na wari sanaba matamda aina office chananaba ekhoigi khunganga bazar ga samnaba achauba soro ama semgani haibado aigi manglana dudi mangfaungnaba ngamaroi adubu nangna Prithivigi khwaidagi wangba chingdul adu lepa matamda matam punamaki oina ekhoigi apikpa khungang aduga Prithivigi khwaidagi wangba chingdul adugadi samna halani aduga amusu yamna haraujana hairi karigumba aigi ichanupi oina fangjarabadi ichanupi gi maming Poorna kaugani sauraklagana nungsina puru haina kaugani punamak thadu amaga karisu kanadre khanduna mayum halaknaba gari tongkhalaklaba Poorna na mana khwaidagi nungsijabi machena mangonda thamlamliba thajaba mabu kayamuk yamna nungsijabage haibase khanglakpada angang oijaribi Poorna kari tawgadori mathangi sindana Sekharga Anandga training camp da chak chaminarami aduba ikhang khangudana Poorna su magi chak puraga changlai makhoi table da famna tuminna chak chari Poorna amukhana training camp da halakpasi ubada Pravin di Poorna na mikoba sida phoromgadaba nungaitaba awaba punama uba ngamkhi Pravin gi maithongda tariba awaba sakpham aduna Pravin angangsinggidamakta kayamuk yamna wana honajabage haibada utli Poorna ba nungsiba amadi magidamakta wajabana hemankhibana Pravin di Poorna gi manakta changsilakle aduga magi manakta family mathwai nungaitana ningba kaina leiribi Poorna da machinna wa amata haidrabasu nangidamakta sar leiri haibada utli
Masimakna Poorna's Kamba Lakpa ngamdaba makai makol thokna kabladuna Pravin the chena koli. Pravin na Poorna nungsina chena konbidi aduga makokta nungsina nanthai Aikoi punamak nangidamakta lady haina Poorna bu thembiri. Matang sida Poorna na kapna hairei aina Everest kagadawagi khwaidagi chawba achawba maram ama leire. Mathangi sindana Poorna amadi Arnan hanagi matawgum training hore. Handa amuti Poorna achitpa wakhalon amaga loinana training tawri. Masada awaba ninghanaba amuk hana phawkhidre. Machigi aroiba wahai mangonda thamlamliba thajaba amadi machigi nungsiba aduna magi khwaidagi chawba pangal thawna haibada oiri. Mathangi sindana Poorna Mount Everest kanabagidamagta Nepal tamna lakhi. Sekharna Angangna Anina Ching Kaba matamda sijinagadaba furit pirol athaba equipment chingba khudimuk amata watana leibiri. Pravin su angangsingna amadi Sekharna tawriba khudimakta yauri makoigidamakta aswarakpa khudimakta menkhatnaba yengsinbiri. Poorna na ching karamda matamda Pravin na Poorna da hairi Poorna nangna tomdana tawgadaba thabak natte aikoi punamakna nangi natungda lepli. Magidamakta khwaidagi wabiba mabu nungsina luna chana tawbiba ozagi machindagi wahai si tarakpada wahai parengsing asinadi loiba naidraba thawna ama mangonda pibiribani. Mathangi sinasina filamgi ahoba sarukta utkiba aduni Poorna na Mount Everest kaba hokraba matungda chingdol yorumdagi aroiba sarukta ningkhaibadagi avalanche thokle. Ching mathaktagi ningkhairaga chentharakpa matamda miyoi 13 sikhre aduga 30 henbana unna nansinkibadagi thifam khangdrabani. Revenue Secretary na hairi angangsingna ching kabagi application da aina sign tawkibani aduna makoida phattanungda thoklagadi engonda loinamak tainarakani. Aduna angangsing ado halaknaba haikro chingdol yongna kananaba makoida permission piraroi. Mathangi sindana Mount Everest ki ching mathakta leiriba game aduda anan amadi makoiga ching kaminarakpa sing aduna Poorna gi hakjangi phebam yengsinbiri. Laibak phabadagi Poorna gi fever di khara hanthare aduga masasu khara kankhatle. Matang sida anan harai Karigumba hayeng si ching kahawdragadi akoina chingdol yoba ngamaroi. Hayengna chingdol yobagi akoigi aroiba chance ni. Hayeng lanthokragadi akoigi chana thaknabada natana oxygen su loirani. Matang sida Pravinna Poorna da call tawrai. Pravinna hairi Nepalom thangma saruktagi ningkhaibagi pawdi leire. Adubu nakoina hojik leiriba mafam aduda kari tholakani habadi tamba ngamde. Adugi su mathakta nangi hakjang sokchilakpa aduna nangidamakta akoy miyam punamak wanare kuitharabadi nangi afaba oiraroi. Aduna Poorna chingdol yaudrabasu nangna hojik yoriba mafam aduna nangi mai pakpani. Aduga ne Poorna nangsi ching kaba matamda kayamu yamna haithoi singthoibage haibase mayam punamakna loinamak khangnarabani. Pravin na ngasayadagi koithoaga ngangiba singse kari haninglibano haiba Poorna su khangi. Aduna Pravin na wa haiba loidringida Poorna na hairai Sir aisu chingdol yongnaba kaba ngamgani haina hanjan hairai. Aduga amusu lok khuna hairai Sir aikoi ninghanaba yade mangda khudongthiba ama leire haiduna kiduna mai leiraga chengadaba natte akiba khudimak khudongthiba khudimak thawna leina thengnagadabani. Poorna na ngasi hairakliba wahai singse matam amada Pravin na angangsing mabuning thawgatnaba school gi notice board amadi blackboard ta chawna ithoga angangsing na pahankiba wahai parengsing aduni. Matam adudagi hauna Pravin na angangsing da hanba leitana honabada kiba yade ninghanaba yade haiba wakhal pokhanki. Matam adagi wakhalonsing ado Poorna na ngasi phaba kawdri. Thawna leiriba wahai parengsing ase Poorna na Pravin masamakta su ningsinghanki. Pravin maga leiminariba officer singna angangsing no makha kumthar o hayo haijarabasu magi machindagi de haiba ngamdana phone thamki. Officer sing adudi shawre makoi masel phirep lawba ngamdrabanina chief minister yauraga wari sanarame. Chief minister nanglai hojik kari tawba yarige. Alexander na khumlai Sir akoina fanaka na haiduna su yagadaba mande angang na pimacha adunadi chingdol yoba phau kagani hairi. Pravin na su CM da hairi Sir angang singna chingdol yongnaba kagi haijaribase makoida chance amatang di PC. Revenue Secretary Minana di sauna hari wakhal mapung phatriba angangsing aduna lawrakpa ngahaki oiba phirep aduda akoina kamdongna yakadoribano. Matang asida angangi wa taba chummoi. Adubu Pravin na di hanba leite hauju phawa angangsinggi damakta thengnari angangsinggi damakta lepli. Mathangi sindana meeting loiraba matungda Pravin mayumda halakki amuk harna Poorna da call tawki. Pravin na hairi Poorna nakoina chingdol yongna kananaba approval piraklabani. Poorna na hanjan thank you sir hairi. Ching mathakta tawriba nongli nungsit ki akanma khonjel marakta angang ojeribi Poorna gi khonjel tabada
Pravin makol nikni likli mapi ira chena hari Poorna haujikti nangi ningba nangi apam khodimak thungjaro naning tamna Mount Everest chingdol jongna bakaruro Pichribi maya mamangda nangse akhoi gi power girl ni haibadu ulao Poorna nasu sir ai soidana ngamgani hairamaga phone thamkhre adubu Nasrin nadi Pravin na angang singidamakta wajariba se ururaga mathwai wana hanglai haujikti akhoi kari tawba yarige Pravin awaba maithong amaga luinen hairai Poorna na chingdol joraga akhoi ta call torakpa ngaigadaba khakta ngaire matang asida Nasrin na khwadigi lubu wahang ama hanglai Poorna gi call laktrabadi kamtoba Pravin wahang asigi pakhum leite wahang asigi pakhum khallubada akibana henki asomdana Poorna di chingdol yona kana na sem saba hokre sem saba punamak loirba matungda ahing nongai amamba maraktagi ching kaminarpa mayam punna magi polyong puraga chingdol yona ching kaba horakle Pravin so ahing tumdana Poorna gi call lakpa ngairi aduga maike amaromdana ahing degi ching karakpaduna haujikti no ngantorakle nimit masak uba horakle adubu Poorna di hana digi hona masa ngamdribini piklibi angang asina arumba oxygen cylinder amadi ate equipment kaya ama puraga chingkarakpa matamda Poorna di wabana kham thengba habadu oire ate chingkaroisinga manana chatpa ngamsilaktre sor chauna honba horakle sor chauna holambadigi sor mapung phana honba ngamsilaktre aduna yamna wana naheba horakhi ngamboi ngamdaboi khongpham ama ni thanglamlaga Poorna di unmathakta gyan mangduna wanthakre wakhalda chingdol jongna kaninglabasu mapangal yaudrabnina Poorna hogatpa ngamdena lebi Poorna na mama mamitta khumjiliba singdu lokthoga yenglai magi manakta mache Priya leptuna lerame Priya na puru hana nungsina kauraga hanglai nanga lakminaba singdi mathak yawna kakre aduga nangna sida kedoriba masigi matungdana Poorna su masa matumda hogatnaba honarai matang asida Priya changsilaklaga Poorna ga makut paibiduna chingkhatpirami Priya na hairi nangna tomduna te aisu nangina nakta leidi aduna chingdol jona punna kaminarura sila o haduna Priya gi makut paiduna chinglaga pubirakhi Poorna na wantharubdagi hagolaklaga matomna khongthang ahanba mathanglapa matamda gyan khanglakla magi mamangda mache Priya leramdre maga ching kaminarkiba anan matomda leba urakhi matang asida ananna Poorna da lao haina hanjan engit torakhi Poorna anauba thawna amaga loinina amuk hana ching kaba horakhi chingdol jorumdagi khwaidigi angamba saru khong thapam phaba ningthina letaba maphamduda Poorna tamna chingdol yongna karakhi yamna wana sor thabet honduna karaklaga mamaidadi Pichribi khwaidigi wangba chingdol Mount Everest ki maton yoba ngamkhi mathangi sindana Pravin gi office ta call ama lakhi aduga thangnaba mikup amadana Poorna gi nungaiba paw tagadubagi radio manakta famliba makhoi khungangi miyoi khudima matam amata da harawbana heman kibana punna hogatlakhi khonjel amata da matamoi penba makai lauri aduga sarkar gi school singdana Poorna gi nungaiba paw tabada angang singdi harawbagi ngamkai lekitre mayam gi haraw tayambagi maraksida Pravin di Poorna gi nungaiba paw si tarubada mana wajaba punama kaukre nupa ojarabasu Poorna gi paw sida Pravin di mamittagi mapi tarakhi aduga chingdoldana chingkaroi singna mana purakpa makhoi ningsing khodam amamam Mount Everest ki matolda thamnari Poorna di chingdol adu lepa matamda magi wakhal ihan hana mache Priya ningsinglakhi mache makhoi anina angang oiringeida makhoi gi khungangda kochen chenduna sanaminaba matam punamakta machen magi damakta wabikiba khanbikiba punamak mamitta urakhi mache bu ningsing mamikup khudingina Puru mamitta mapi chenthari mathangi sindena Puru amadi Anand India da amu halakhi adubu handa amukti makhoi anibu oknanabagi damakta police officer mayam amasu lakhi police mayamna makhoi anibu escort tawduna puthokpirakhi ahanbada Anand mapaga loina airport tagi mapana thorakhi makhoi gi mamangdana Pravin di police ki uniform ama setuna makhoi halakpa ngairamli Anand na chensinduna Pravin da nungsina koli Pravin na su Anand bu nungsina konbiraga hairi Anand ngasidi nang nasana nasagi punsi nasagi naraibu khongdokpa ngamle Anand na hanglai Sardi police ki uniform setlaga lerame kamai tawrino Pravin na khumlai nakhoi ani na chingdol yobaga uniform set ke haidana ngairami bani mathangdana Poorna airport tagi thorakpa matamda Pravin na leptuna mabu ngairamba urakhi Poorna amadi Pravin wa amata hainadana amana amada nungsina yengnari Poorna gi maithongdana magi oza Pravin bu ikai khumnabagi nungsibagi mami tari oza gi tobimal khangbagi mami su tari aduga Pravin na di Poorna bu machagumna nungsiri Poorna na chensinduna Pravin da chena koli Pravin na su Poorna bu nuksina konbiraga matama penjana hairi aina achau officer oijarabasu ngasidagi di aise nangna maram oiraga
ai isak ai yemi mayamna khangbirani Poorna na airport tagi mapan thorappa matamdadi mapam kayadagi lakpa reporter kaya amana Poorna na mai pakna ching kaba ngamjaribasi kanana hotnabibadagino kanana mabu sembirakpano haina hangli Poorna na su wahang asigi paukhum mayam mamangda confident leina piki Poorna na Everest kadrigi mamangdadi social welfare boarding school da sit lising tara leibagi manungda sumna khaki anga lising nipan ga sachet khaktamak leibani ataina hangduna leirakhibani adubu Poorna gi mai pakpagi wari taruraba matungdagidi sit lising tara adugi dumakta application lising humpu hena thajalakhi masimak Pravin honazaramba adunani angang singda natana mama mapa kaya amanasu machasingu mapung phana mahai tamningba pohanki sarkargi school da machasing tamhaningki Lebak asida leiriba officer amana honagi semdokki hairagadi matomda orabasu kara makhaidi adumak ahongba purakpa ngami aduba lebak ki sakti pariba achawa sangsingna tasengna honagi khandragadi sarkarna fana afaba plan scheme kaya ama pujaraklabasu khudimuk fail oigani kanafam khangdana mangani ahongba amata leiroi matang asida akhoi gi wari loisinjari akhoi gi wari kamdawe habadu akhoi sodana khanganbirau wari loi phau tabibagi damakta mayamba thagatchari mamang episode singda like comment subscribe amadi